खुलाई पाइबा सखंगदबा म्योय मंगाना ngarang phubalada gari driver amaga handyman amaga tamthina puramba aduda chenaba sing lakliba November ani faubagi manungda lengangna chairak pidrabadi thangnaba numitagi akanba khongjang kaya changsilagani haina thawdo asiga mari lainana samkhiba JSC gi convener BM Ilyas Khana Jackson wa thamlagli JSC against inhuman torture of MD Basir Ahmad and Salahuddin at Phubala on 28 October 2024 na Sinduna Kwakta Sebla Mina Bazarda Kwakta ki CSO Maitei Pangal driver amade Kwakta gi lining laisol gi luching basing yauna mipam ama pangthok laba matung paumi singa una bama da wafam asi BM Ilyas Khan na phongdokhi banei mangna makha tana hai Manipur miyam gi damang mapal lamdagi pochei puragli ba Maitei Pangal driver amasong handyman ani asi tamthina purakhiba silaibak thibane nakalamromda tidim lambida lona yadaba mongda lambi thatuna tax lawriba si tokpiyo asigumba lokai tabak sing asi chathaba thingnaba Kwakta-dagi Imphal faubagi lambi asida security matik chana thamhanaba mari leinaba singda dakshinba haiba yauna tongan ba warep kaya ngasigi mifamna lawre warep sing asi chief minister Moirang AC ki MLA Bishnupur district ki DC district asi ki SP DIG amadi security advisor dasu aiba cherol pisilagani haiki yamna nungaitaba thodoksinse matungda sugumba thodokse hanjan mamangda thokre matungda de thohanbidana bagidama mari laibnaba authority singi mafamda ai haijari aduga ngasi hariba angang ani driver ani purakhiba MD Salahuddin and Basir Ahmad makhoi ani purakhiba mioi sing asi laiba tang ani gi tang ani phugi manungda government na makhoi go thigat piraga asum aran puthopiyo na tabataraga din makha tana ekhoi makha kaya gi khungjang changsin jagani Shakhangdaba Singna Purambadagi Soglaba Kwakta Sebla Mina Bazardagi driver Bashir Ahmad Hai Mahangna Guwahati-dagi pochai puraklaga Imphal-da tharamlaba matung yumda halakbagi lambida thawdo ase thokhibane ngarang numidang pung 8:30 rom tabada tidim lambigi Phubala awang laikai mapa yaurakpada khanghaudana amuba machugi I10 car amana mahaki gari mamangda thatchilaga maram khanghandana mahaki handyman amasung mahakbu tamthina purakhibane haina su mahana makha tana phongdorakle कार से आईगी मनिंग द तानर पाइबसे निंगथौ खोंग स्वाइदगी द दुम गाड़ी एम आईगी तुंगदा लाकपसे साइड ग्लास द उजे उबसिदा आइमान बगल लो नंगायना आईगी 40 दगी हना आई कैनोसी स्पीची थौजे थौबसिदा मासी फुबा लागी सि डायरेक्ट यौबो कांदा दुम आई इसागी द डिवाइडर साइड द दुम थौजे दुमान पक अनो ओवरटेक तौर कांदा डबल सिग्नल खलब खपा कांदा खामुन हाइबो खाम याम कै लैरगी हाइबसिदा काइदगी न आई कोक्ता दगी नि हाइबो काइचौबना गुवाहाटीदा आई गाड़ी थौबनी दो इम्फालदा मान थामगा जुमदा हाइद्रपन हाइबगा चैसी लथो मथोंग खंदो दुम मोय फुबिरा